ꯐꯖꯕ ꯍꯥꯏꯕꯗꯨ ꯅꯍꯥꯛꯁꯤꯔꯥ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯅ ꯑꯁꯤꯔꯥ? ꯍꯥꯏꯅꯩ, ꯅꯪꯕꯨ ꯅꯨꯡꯁꯤꯔꯗꯤ ꯏꯅꯨꯡꯗ ꯅꯨꯡꯁꯤ, ꯏꯐꯠꯇ ꯐꯖꯩ. ꯑꯁꯨꯝꯅ ꯂꯥꯛꯀꯅꯤ, ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯦ. ꯑꯉꯥꯎꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯐꯥꯖꯤꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯌꯦꯅꯤꯡ ꯆꯨꯡꯍꯜꯂꯤꯕꯤ. ꯅꯨꯡꯁꯤꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤ. ꯍꯥꯏꯔꯁꯤꯔꯣ, ꯅꯪꯕꯨ ꯂꯝꯂꯥꯟꯕꯅꯤ. ꯌꯥꯔꯁꯤꯔ ꯑꯩꯕꯨ ꯏꯁꯥꯅ ꯌꯥꯖꯔꯁꯤꯔꯥ? ꯇꯨꯃꯤꯟ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯈꯤꯕꯗ ꯆꯠꯈꯤ. ꯃꯇꯝ ꯀꯧꯕꯤ ꯃꯥꯗꯤ ꯂꯦꯞꯄ ꯂꯩꯇꯅ. ꯍꯜꯂꯛꯇ꯭ꯔꯦ, ꯍꯜꯂꯛꯂꯔꯣꯏ. ꯆꯠꯈꯤꯕ ꯃꯇꯝ ꯀꯧꯕꯤ ꯃꯥꯅ ꯆꯠꯈꯤꯕꯒꯨꯝ ꯆꯠꯈ꯭ꯔꯕ ꯅꯍꯥꯛꯁꯨ ꯏꯐꯝꯗꯒꯤ ꯍꯜꯂꯛꯂꯔꯣꯏꯗꯕ ꯎꯟꯖꯥ ꯑꯃꯒꯨꯝ. ꯑꯣꯏꯗꯕ ꯅꯝꯊꯥꯛ, ꯇꯨꯀꯠꯆꯩ. ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯩ. ꯅꯨꯡꯁꯤ, ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯃꯛ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯌꯦꯡꯈꯤꯅꯤ, ꯑꯩꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯊꯃꯣꯏꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯅꯪꯕꯨꯗꯤ ꯌꯦꯡꯈꯤꯅꯤ. ꯊꯃꯣꯏ ꯃꯥꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯈꯤꯕꯅ ꯑꯣꯏꯈ꯭ꯔꯦ. ꯊꯋꯥꯏ ꯑꯃꯗꯤ ꯍꯛꯆꯥꯡ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯑꯃꯠꯇ ꯑꯣꯏꯅ. ꯑꯩꯒꯤ ꯂꯝꯍꯦꯟꯕ ꯏꯇꯧꯅ ꯄꯤꯕꯤꯈ꯭ꯔꯦ ꯅꯐꯝꯗ ꯑꯋꯥꯕ. ꯅꯨꯡꯁꯤꯕꯒꯤꯅꯤ, ꯅꯨꯡꯁꯤꯕꯒꯤ, ꯑꯣꯏꯅꯤꯡꯕꯒꯤ ꯅꯪꯕꯨ, ꯄꯨꯟꯁꯤꯒꯤ ꯑꯩꯗꯒꯤ ꯑꯣꯏꯅꯤꯡꯕꯒꯤ. ꯀꯔꯝꯕ ꯄꯣꯠꯁꯛ? ꯏꯆꯦ, ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ. ꯄꯣꯠꯁꯛꯁꯦ ꯃꯄꯨ ꯃꯁꯥ ꯌꯧꯕ ꯉꯝꯗꯅ ꯂꯃꯥꯈꯥꯡꯗ ꯃꯥꯡꯈ꯭ꯔꯒꯗꯕ ꯄꯣꯠꯁꯛꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯟꯖꯤꯜꯂꯒ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯀꯥꯟꯗ ꯃꯄꯨ ꯃꯉꯣꯟꯗ ꯌꯧꯍꯟꯒꯦ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯛꯄꯅꯤ. ꯃꯇꯝꯗꯨꯗ ꯃꯄꯨꯅ ꯈꯪꯕꯤꯈꯤꯗ꯭ꯔꯕ, ꯆꯟꯅꯐꯝ ꯂꯩꯈꯤꯗ꯭ꯔꯕ ꯄꯣꯠꯁꯛꯁꯦ ꯁꯤꯗꯤ ꯃꯄꯨꯗ ꯁꯤꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯀꯔꯤꯅꯣ ꯑꯗꯨꯛ ꯈꯝꯕꯟ ꯆꯥꯎꯕ, ꯑꯗꯨꯛ ꯐꯤꯡꯕ? ꯅꯪ ꯅꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯉꯥꯎꯕꯒꯨꯝ ꯃꯁꯤꯡ ꯇꯧꯕ. ꯑꯉꯥꯎꯕ ꯍꯥꯏꯁꯤꯅꯤ. ꯃꯆꯤꯟꯗꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ. ꯂꯩꯔꯦꯜ, ꯅꯪꯁꯦ ꯅꯨꯄꯤꯁꯤꯡꯒꯤ ꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ. ꯅꯪꯅ ꯄꯥꯝꯖꯕ, ꯈꯟꯖꯕ ꯅꯤꯡꯖꯕꯁꯨ ꯂꯣꯏꯅ ꯊꯨꯡꯂꯕ ꯃꯤꯠꯀꯨꯞꯅꯤ. ꯉꯁꯤꯒꯤ ꯃꯤꯠꯀꯨꯞꯁꯦ ꯅꯣꯛꯑꯣ. ꯉꯁꯤ ꯅꯪꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯣꯛꯇꯨꯅ ꯂꯩꯕ ꯑꯣꯏꯌꯣ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯕꯗꯨꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯗꯨꯝꯅ ꯍꯔꯥꯎꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯑꯣꯏꯌꯨꯀꯣ. ꯂꯩꯔꯦꯜ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯇꯝ ꯈꯔ ꯅꯪꯒꯤ ꯃꯃꯤꯒꯨꯝ ꯂꯦꯞꯂꯝꯕ ꯑꯩꯁꯦ ꯑꯣꯏꯔꯦ ꯅꯐꯝꯗꯒꯤ ꯉꯁꯤꯗꯤ ꯎꯟꯖꯥ ꯑꯃꯒꯨꯝ.